ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 30 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯆꯟꯗ꯭ꯔꯣꯒꯤ ꯁꯩꯔꯦꯡ ꯂꯝꯕꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯆꯟꯗ꯭ꯔꯣ ꯕꯥꯏꯑꯣꯀꯦꯃꯤꯛ ꯑꯦꯟ ꯀꯣꯝꯄ꯭ꯂꯦꯛꯁ ꯍꯣꯃꯤꯑꯣ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯅꯤ꯫ ꯂꯩꯔꯤꯁꯤꯁꯠ, ꯄꯣꯏꯠ ꯑꯦꯟ ꯔꯥꯏꯇꯔꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯇꯦꯠ, ꯅꯦꯁꯅꯦꯜ ꯑꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯇꯥꯎꯔꯦꯝꯃꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ꯫ ꯂꯝꯕꯦꯜ ꯁꯤꯔꯕ ꯇꯨꯡꯗ ꯅꯍꯥꯛ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯒ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯈꯟꯐꯝ ꯈꯪꯗꯦ ꯁꯥꯗꯨꯁꯤꯡ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯌꯧꯃꯤꯟꯅꯈꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯥꯛꯇ ꯁꯤꯔꯕ ꯇꯨꯡꯗ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯡꯍꯜꯂꯤꯕꯅꯣ ꯃꯇꯝ ꯃꯥꯂꯦꯝꯁꯤꯗ ꯈꯨꯔꯨꯝꯖꯗꯨꯅ ꯉꯥꯛꯄꯤꯅꯕ ꯃꯈꯣꯏꯗ꯫ ꯃꯥꯡꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯟꯈ꯭ꯔꯕꯗ ꯄꯣꯠꯁꯦꯡꯗꯨꯗ ꯑꯗꯨꯒ ꯊꯋꯥꯏꯅ ꯏꯁꯣꯔꯗ ꯇꯤꯟꯈ꯭ꯔꯕꯗ ꯀꯅꯥꯅ ꯐꯪꯒꯅꯤ ꯃꯐꯝꯗꯣ ꯑꯁꯦꯡꯕ ꯂꯝꯕꯦꯜ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯂꯩꯀꯣꯜ ꯃꯍꯥꯛꯀꯤ ꯑꯗꯨꯒ ꯀꯅꯥꯕꯨꯅ ꯆꯠꯀꯅꯤ ꯂꯝꯕꯦꯜꯗꯨꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯅꯤꯡꯁꯤꯡꯕꯅ ꯀꯔꯝꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯅ ꯑꯁꯦꯡꯕꯅꯤ ꯂꯧꯒꯗꯒꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯦꯡꯗ ꯃꯤꯡꯆꯠ ꯊꯝꯂꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯐꯪꯂꯕꯅꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯍꯥꯛ ꯀꯠꯈ꯭ꯔꯕꯁꯨ ꯊꯥꯗꯣꯛꯇꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯥꯝ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯡꯉꯣꯜ ꯁꯅꯥꯖꯥꯎꯕꯤꯒꯤ ꯁꯩꯔꯦꯡ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯖꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯦꯗꯥꯝ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯡꯉꯣꯜ ꯁꯅꯥꯖꯥꯎꯕꯤ ꯏꯕꯦꯟꯙꯧ ꯂꯩꯁꯅꯥ ꯂꯩꯔꯥꯡ ꯄ꯭ꯂꯥꯁꯇꯤꯛ ꯍꯦꯟꯗꯃꯦꯗ ꯐ꯭ꯂꯥꯋꯥꯔꯁꯀꯤ ꯑꯥꯔꯇꯤꯁ ꯑꯃꯅꯤ꯫ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯍꯥꯎꯕꯝ ꯅꯤꯡꯉꯣꯜ ꯁꯅꯥꯖꯥꯎꯕꯤ ꯃꯁꯥꯃꯛ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯖꯕ꯫ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯂꯥꯛꯄꯗꯤ ꯏꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯊꯣꯛꯂꯛꯇꯔꯦ ꯆꯥꯅꯤꯡ ꯆꯠꯐꯝ ꯌꯥꯎꯗ꯭ꯔꯦ ꯁꯥꯗꯧ ꯂꯩꯅ ꯊꯨꯡꯂꯛꯂꯦ ꯁꯥꯃꯨ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯂꯦ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯑꯔꯨꯕ ꯏꯔꯤꯛꯈꯣꯝꯗ ꯀꯨꯝꯊꯔꯒꯦ ꯂꯥꯏꯖ ꯈꯨꯖꯣꯛ ꯑꯊꯟꯕ ꯄꯤꯕꯨꯛ ꯊꯟꯅ ꯊꯛꯆꯔꯒꯦ ꯏꯀꯣꯛ ꯊꯛꯇ ꯍꯥꯞꯆꯔꯒꯦ ꯁꯥꯃꯨ ꯍꯛꯆꯥꯡ ꯇꯦꯛꯈꯠꯅꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯦ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯍꯧꯔꯤꯕ ꯇꯂꯥ ꯄꯥꯃꯦꯟ ꯀꯌꯥꯅ ꯈꯣꯏꯔꯨꯝ ꯃꯃꯣꯟ ꯅꯣꯛꯆꯕ ꯁꯤꯡꯉꯦꯟ ꯂꯩꯔꯥꯡ ꯀꯌꯥꯅ ꯍꯔꯥꯎꯅ ꯂꯩꯁꯥ ꯇꯝꯖꯕ
ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯌꯦꯟꯖꯔꯤ ꯆꯦꯛꯂꯥ ꯁꯪꯒꯨ ꯁꯪꯒꯨꯅ ꯌꯀꯥꯏꯔꯣꯟꯕꯨ ꯁꯛꯆꯔꯤ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯅꯈꯣꯏꯅꯗꯤ ꯎꯔꯝꯒꯅꯤꯀꯣ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯏꯄꯥꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯅꯈꯣꯏꯅ ꯄꯟꯊꯧ ꯏꯄꯥꯒꯤ ꯂꯩꯐꯝ ꯏꯄꯥ ꯎꯕ ꯐꯪꯍꯟꯕꯤꯌꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯅꯈꯣꯏꯅ ꯏꯄꯥ ꯀꯧꯕ ꯐꯪꯖꯗꯦ ꯏꯄꯥ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯃꯣꯝꯅ ꯀꯅꯥꯗꯕꯨ ꯏꯄꯥ ꯀꯧꯁꯤꯒꯦ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯝꯁꯤꯗ ꯄꯂꯦꯝ ꯏꯃꯥ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯄꯟꯊꯧ ꯏꯄꯥꯒꯤ ꯈꯨꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ ꯄꯟꯊꯧ ꯄꯣꯛꯄ ꯄꯣꯛꯄ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯆꯤꯉꯨ ꯃꯥꯅ ꯀꯨꯕꯤꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯅꯃꯣꯝ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯄꯣꯏꯔꯩ ꯀꯩꯗ ꯂꯩꯕꯒꯦ ꯄꯟꯊꯧ ꯀꯧꯖꯔꯤꯌꯦ ꯅꯆꯥꯅ ꯄꯟꯊꯧ ꯑꯄꯣꯛꯄ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯇꯣꯂꯦꯟ ꯅꯥꯃꯣꯏꯔꯥꯛꯄꯒꯤ ꯁꯩꯔꯦꯡ ꯁꯤꯂꯣꯡꯒꯤ ꯂꯩꯆꯤꯜꯂꯛꯇ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯎꯃꯤꯌꯥꯝꯒꯤ ꯏꯊꯛ ꯏꯄꯣꯝꯗ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯁꯤꯂꯣꯡꯒꯤ ꯂꯩꯆꯤꯜꯂꯛꯇ ꯊꯥꯔꯕ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯇꯤꯜꯂꯔꯦꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯥꯇꯤꯒꯤ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯤꯂꯣꯛꯅꯔꯦ ꯆꯦꯛꯂꯥꯒꯨꯝ ꯇꯝꯅꯤꯡꯉꯥꯏ ꯂꯩꯔꯤꯕ꯭ꯔꯥ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯋꯥꯔꯤ ꯎꯃꯪ ꯂꯩꯔꯒ ꯎ ꯍꯧꯗ꯭ꯔꯕ ꯇꯨꯔꯦꯜ ꯂꯩꯔꯒ ꯏꯆꯦꯜ ꯂꯩꯇ꯭ꯔꯕ ꯂꯩꯀꯣꯜ ꯂꯩꯔꯒ ꯂꯩ ꯁꯥꯠꯇ꯭ꯔꯕ ꯍꯩꯀꯣꯜ ꯂꯩꯔꯒ ꯍꯩ ꯄꯥꯟꯗ꯭ꯔꯕ ꯇꯝꯊꯤꯅ ꯅꯩꯍꯠꯄꯤꯔꯕ ꯃꯤꯑꯣꯏ ꯄꯣꯛꯁꯤꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯃꯩꯁꯥ ꯑꯁꯤꯕꯨ ꯃꯦꯘꯥꯂꯣꯏꯒꯤ ꯅꯣꯡꯖꯨꯅ ꯀꯟꯕ ꯉꯝꯈꯤꯒꯗꯔꯥ ꯂꯩꯀꯪꯂꯥ ꯑꯣꯏꯔꯛꯀꯗꯧꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯨꯛ ꯈꯟꯅꯈꯤꯁꯤꯒꯦ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯊꯥꯛ ꯋꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯃ ꯍꯦꯜꯂꯤ ꯈꯣꯜꯂꯥꯎ ꯀꯟꯅ ꯂꯥꯎꯁꯤꯔꯅꯦ ꯑꯣ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯣꯏꯅ ꯉꯥꯜꯂꯤꯕꯤ ꯏꯔꯝꯗꯝ ꯅꯪꯒꯤꯗꯃꯛꯇꯅꯤ ꯈꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯤꯀꯨꯞ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯁꯤꯂꯣꯡꯒꯤ ꯂꯩꯆꯤꯜꯂꯛꯇ ꯊꯥꯔꯕ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯊꯥꯗꯣꯛꯇꯨꯅ ꯈꯟꯅꯔꯨꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯉꯁꯤꯗꯤ ꯄꯥꯝꯗꯕꯒꯤ ꯀꯥꯏꯅꯕꯒꯤ ꯄꯤꯔꯥꯡꯁꯦ ꯇꯥꯅꯤꯡꯉꯝꯗꯕꯅꯤ ꯊꯃꯣꯏ ꯁꯣꯛꯄ ꯁꯩꯁꯛꯁꯤꯡ ꯄꯥꯝꯖꯔꯝꯕ ꯑꯃꯁꯨ ꯇꯥꯖꯅꯤꯡꯂꯝꯕꯅꯤ ꯂꯩꯅ ꯆꯤꯡꯂꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯊꯥꯔꯕ ꯂꯩꯆꯤꯜꯒꯤ ꯋꯥꯡꯃꯗ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯏꯪ ꯑꯁꯥ ꯆꯞ ꯃꯥꯟꯅꯕ ꯑꯅꯧꯕ ꯇꯥꯏꯕꯪ ꯑꯗꯨꯅꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯣꯖꯥ ꯇꯥꯍꯤꯔ ꯁꯥꯖꯕꯝꯒꯤ ꯁꯩꯔꯦꯡ ꯄꯪꯈꯩ ꯑꯃꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯇꯥꯍꯤꯔ ꯁꯥꯖꯕꯝ ꯀꯁꯥꯔꯒꯤ ꯁꯤꯡꯒꯦꯔꯕꯣꯟ ꯈꯨꯡꯒꯪꯗ ꯄꯣꯛꯏ ꯑꯣꯖꯥꯒꯤ ꯃꯍꯩꯒꯤ ꯊꯥꯛꯅ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ ꯑꯦꯂꯥꯍꯥꯕꯥꯗ ꯕꯦꯡꯛꯒꯤ ꯁꯤꯅꯤꯌꯔ ꯃꯦꯅꯦꯖꯔꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯥꯍꯤꯇ꯭ꯌꯗ ꯊꯋꯥꯏ ꯌꯥꯎꯔꯛꯏ ꯁ꯭ꯀꯨꯜ ꯃꯦꯒꯥꯖꯤꯟ ꯀꯣꯂꯦꯖ ꯃꯦꯒꯥꯖꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯩ ꯆꯦꯐꯣꯡꯁꯤꯡꯗ ꯁꯩꯔꯦꯡ ꯍꯥꯞꯂꯛꯏ ꯑꯀꯥꯁꯕꯥꯅꯤ ꯁꯤꯜꯆꯔꯒꯤ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯑꯃꯁꯨꯅꯤ ꯏꯪ ꯀꯨꯝꯖꯥ 1839ꯗ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯅꯍꯥꯔꯣꯜ ꯈꯣꯔꯤꯔꯣꯜ ꯁꯤꯜꯂꯨꯞ ꯂꯈꯤꯄꯨꯔꯒꯤ ꯆꯦꯐꯣꯡ ꯈꯣꯔꯤꯔꯣꯜꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯃꯔꯨꯞ ꯑꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯄꯪꯈꯩ ꯑꯃꯗꯤ ꯃꯇꯝꯒꯤ ꯀꯔꯝꯕ ꯍꯨ ꯆꯦꯟꯕ ꯅꯨꯡꯁꯤꯠꯅꯣ ꯊꯃꯣꯏ ꯈꯨꯗꯤꯡ ꯄꯪꯊꯍꯜꯂꯤꯕ ꯂꯩꯍꯜꯂꯤꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯁꯤꯟꯅꯗ ꯀꯪꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯃꯐꯤ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯏꯒꯤ ꯍꯣꯂꯤ ꯑꯁꯤꯗ ꯑꯉꯛ
ꯄꯤꯛꯄ ꯃꯇꯝꯒꯤ ꯏꯊꯤꯜꯗ ꯃꯆꯨ ꯑꯣꯜꯂꯕ ꯊꯃꯣꯏꯅ ꯍꯪꯅꯔꯤ ꯑꯃꯅ ꯑꯃꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯇꯥꯜꯂꯤꯕ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜꯅ ꯂꯩꯈꯥ ꯇꯥꯅ ꯀꯤꯟꯊꯈ꯭ꯔꯕꯁꯤ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯄꯥꯛꯂꯕ ꯂꯩꯃꯥꯏ ꯑꯁꯤ ꯅꯠꯇ꯭ꯔꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯟꯅꯔꯤꯕ ꯃꯤꯍꯥꯠꯀꯤ ꯂꯤꯂꯥꯁꯤꯗ ꯉꯥꯡꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯩꯈꯨꯅ ꯌꯣꯠꯁꯤꯟꯕꯤꯈ꯭ꯔꯕ ꯃꯌꯨꯝ ꯃꯀꯩ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯁꯦꯟꯅꯕꯤꯒꯅꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯀꯔꯝꯅ ꯈꯨꯠꯁꯦꯝ ꯄꯨꯝꯕ ꯑꯊꯣꯏꯕꯅꯤ ꯄꯣꯡꯖꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯃꯔꯛꯁꯤꯗ ꯁꯔꯝꯆꯠꯀꯤ ꯑꯔꯣꯏꯕ ꯄꯪꯈꯩꯗ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡꯒꯤ ꯎꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯁꯤꯔꯕ ꯃꯃꯥꯒꯤ ꯃꯊꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯤ ꯃꯤꯀꯞꯈꯣꯜ ꯀꯞꯂꯤꯕ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯁꯤꯔꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯃꯈꯣꯏꯒꯤ ꯃꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯃꯔꯥꯜꯁꯤꯕꯨ ꯈꯦꯠꯅꯔꯕꯁꯨ ꯖꯥꯠ ꯀꯨꯆꯨ ꯂꯣꯟ ꯍꯣꯡꯗ꯭ꯔꯤꯅꯦ ꯃꯆꯨꯗꯤ ꯏꯒꯤ ꯉꯁꯤꯁꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯟꯅꯅꯕ ꯊꯋꯥꯏ ꯃꯔꯥꯏꯕꯛ ꯊꯤꯔꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯁꯛꯇꯝ ꯅꯤꯡꯁꯤꯡꯍꯜꯂꯤꯕ ꯍꯦ ꯇꯝꯊꯤꯔꯕ ꯃꯇꯝ ꯆꯠꯈ꯭ꯔꯣ ꯅꯍꯥꯛ ꯂꯥꯞꯅ ꯌꯥꯝꯅ ꯂꯥꯞꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯍꯤꯡꯕ ꯉꯝꯅꯅꯕ ꯃꯤꯑꯣꯏꯕꯅ ꯃꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯚꯒꯠꯀꯤ ꯁꯩꯔꯦꯡ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯚꯒꯠ ꯀꯟꯇꯦꯝꯄꯣꯔꯦꯔꯤ ꯀꯕꯤ ꯑꯃꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯕꯁꯟꯇꯒꯤ ꯈꯣꯟꯖꯦꯜ ꯋꯥꯊꯣꯛ ꯀꯧꯕ ꯉꯝꯂꯔꯣꯏ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ 3ꯈꯛ ꯐꯣꯡꯗꯣꯛꯈꯔꯦ꯫ ꯈꯦꯇ꯭ꯔꯤꯌꯣꯡꯕꯤ ꯅꯣꯂꯤꯅꯤ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ, ꯑꯔꯥꯝꯕꯝ ꯏꯕꯨꯡꯑꯣꯍꯜ ꯑꯃꯁꯨꯡ ꯕꯤꯅꯣꯗ ꯀꯨꯃꯥꯔꯤ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯀꯕꯤꯅꯤ꯫ ꯑꯣꯖꯥ ꯑꯁꯤ MBAꯅꯤ, ꯔꯤꯄ꯭ꯌꯨꯇꯦꯗ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤ꯫ ꯂꯩꯍꯧꯄꯣꯛꯄꯤ ꯂꯥꯂꯥꯗ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯂꯥꯛꯂꯣ 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 ꯃꯤꯇꯩ ꯃꯄꯥꯔꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣꯅꯦ ꯇꯥꯏꯕꯪ ꯂꯝꯖꯦꯟ ꯌꯥꯎꯔꯨꯁꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥꯒꯤ ꯄꯥꯔꯦ ꯃꯃꯣꯝ ꯎꯠꯂꯨꯁꯤ ꯋꯥꯔꯦ ꯀꯧꯕ ꯍꯥꯏꯗꯅ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯂꯝꯁꯤ ꯏꯔꯝꯗꯝꯒꯤ ꯐꯤꯔꯥꯟ ꯄꯥꯏ ꯃꯥꯂꯦꯝ ꯄꯨꯡꯗ ꯌꯨꯡꯂꯝꯁꯤ ꯌꯣꯏꯕꯨ ꯌꯣꯏꯍꯦꯟ ꯇꯥꯟꯗꯨꯅ ꯃꯥꯡꯕꯨ ꯊꯥꯅ ꯆꯦꯜꯂꯨꯁꯤ ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯀꯪꯂꯩ ꯂꯩꯄꯥꯛ ꯀꯜꯂꯨꯁꯤ ꯊꯧꯅꯥ ꯐꯕ ꯃꯆꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯎꯠꯂꯝꯁꯤ꯫ ꯂꯣꯏꯖꯔꯦ꯫